Democracy satpa laibak amadadi matik mangam pumnamakki haurakpham natraga tungnafam asi miyamni. Handaki asina by election oirabasu laibak asigi constitution gi matung inna mikhal tawduna miyamna makhoi gi mihut amuktang khankrabade miyamda lairamba matik mangam pumnamak makhoi gi mihut singaduda chahi mangadi sinakhrabani. Aduna miyamna mihut singaduda phana pendaba lairabasu chahi mangadi adumak khangba tai. Mikhal asi miyamgi pawkholoi khanbani haijarabasu tasengnamakti matik mangam pumnamak lairaba miyamgi lusingba khanbani haina lawbasu yai. Maramdi miyamda lairamba matik mangam pumnamak miyamna mihut singasida chahi mangagi oina sinakhrabani. Aikhoigi samjaraba miyamgi manglan chawkhatpa nungai yaifaba wata padaba iramdam ama purakpa haibasi mikhalda miyamna khangadoriba makhoigi pawkholoi natraga mihut singi khutta leire. Aduna miyamgi mihut oigadoriba singasi thau pangma ngamba oibata natana tongan gun kayana leitengba miyoi oifam thoi. Hairiba gun singasigi manungda khwaidigi maru oiribadi matik chaba thamoi sengba achumba chatpa oidaba minam soriba tawdaba haidokiba wa sakkiba wasak ngakpa ngamba asini haiba tai. Adubu mirep singi maraktagi kanana asiguma gun singasi sianba mirep singno lepthokpadi aruba wafam oiri. Haujikmaki oinadi mirep singna pikhalakliba masagi affidavit sing amasung party singna puthoknarakliba manifesto sing yengba hana karamba mirep sing oiragana makhoigi thabak yenglaga mirep sing asi karam miyoi singno haibadu khangnaba honaba khak natana atai thoidokpa pambai leite. Mikhalda mirep singna pikhatnarakliba affidavit sing asi makhoibu masak takpa miyamda sakpu wasakni minamba yade. Affidavit asida mirep singi mahima singi thak makoi masamaki makoi gi loina bigi amadi masa masu singi lan thum kaya lai mirep singi background karino mamang da makoi na kari torom le haibana singba palli. Chief Electoral Officer gi website ta hapkutliba mirep singi affidavit sing adu yenglaga miyamna afaba mihut khanba tai. Representation of People's Act lising maswa panjangkai mathoigi section sama kun manga a gi matung inna kanaguma mirep amagi affidavit ta aranba yorum labadi mahakpu tha taruk jail thamba natraga fine tauba natraga sairak animak piba yai. Mirep amana mahaki mirep se pikhalakpada mahakna affidavit ta palliba warol singadu mahaki voter singna khangdaba yadi amadi warol singadu minamba yadi haibasi tarasu Manipur Legislative Assembly da MLA oiramba Prithviraj ki case da Supreme Court na pikhiba wayel aduna mayak sengna takli. Mikhalda mirep oiriba singi mahima singi thak khangba haibasi voter singi fundamental right ni kariguma mirep amana mahaki affidavit ta mahima singi aranba declaration piram labadi mahakna mikhalda mai paklabasu madu chanaroi haina wayel aduna hairi. Mahima singi thak yaungna mirep singi haukiba punsigi maramda voter singna kumna khangdana vote thadaba haibasi wahanthok leite. Afaba lengak lehnanaba amasung matik chaba legislator puthokpa ngamhannabagidamak miyamna mirep singi maramda ningthina khannaninaba ngamhannaba mirep sing adugi I paw pumnamak miyamda khanghangadabani. Mirep amabu mihut oina khanbada mirep tugi mahima sing amadi lan thunga mari leinabra haibasi voter aduna lepsanaba haksu lei haina Supreme Court na hairi. Mamangda mirep singi affidavit ka mari leinana Supreme Court na pikhiba atopa wayel amada mirep singna mirep se pikhalakpa matamda mahak mihat mipungi case ta chenai natraga chenadi amadi masagi mahima singi thak loinana maral mathum phongdokadabani. Kariguma kalam singa du hangna pikhalaklabadi scrutiny gi matamda mirep se adu lokthokadabani haikhi. Masina taklibadi sakhutpa khunai ama purakke hairabadi lusingba sing hana thamoi sengba changi haibani. Amaromda political party singna mikhal matamda puthokkiba manifesto sing ningthina pangthokpa thengnadri miyamna su thoidokna luna lawna dabagum ui. Mikhal amada manifesto asi miyamna yamna maru oina lokpham thoi. Party singna nongna puthorakleba manifesto amasung mamangi mikhal gi manifesto animak kupna nainawa changi. Mamangi mikhal gi manifesto da pankhiba wafam singadu kaya yamna thabakta onthokre natraga onthokte hanagi wafam du anauba manifesto da amuksu yauribra anauba manifesto da miyamgi yaiphanaba karamba anauba wasak yaurabagi haibadu miyamna kupna nainafam thoi. Hanagi party natraga mihut aduna makhoigi manifesto da palliba singadu pangthokpa ngamdrabadi voter singna atopa party amasung mirep singi maraktagi thabak pangthokpa ngamgani haina khwaidigi thajaba party amasung mirep thigedabani. Aikhoina afaba miyoi ama miyamgi mihut oina khanba ngamlabadi afaba lengak ama leiduna laibak asi sakhutpa oigedoribani. Aduna mirep singi affidavit nainaraga makhoi karama misak singno hana mihut oramlaba singna kanano makhoina lamdam sigi kari tawramle makhatana makhoibu miyamgi mihut oina thagat khigadra naungna thorkliba madi mamangda sumirep oikraba singna kanano makhoigi background karino miyamgi thodang pangma ngamgadra party gi manifesto dana kari hairi haibasi miyamna chaning tana khanthapam thoi. Mamangda tawkhibagum
constituency marida hangchit pangthokadoriba by election asiga mari lenana pangthokpa political party singi mifam ayambada masagi amadi atopa party singi manifesto puthoktuna miyam mangda nainabagi mahut atopa party amasung mirap sing chainaba oina thengnai Kanasu Mikhalgi Model Code of Conduct amasung COVID ki SOP ngakani khanadabagum oi Model Code of Conduct asi sumnagi gentleman agreement amakak nate masibu thugaiba miyoidogi mathakta FIR lokotpa yai haibasi election commission na utpham thoi aikhoina mirap singi maraktagi khwaidagi larik laishu ningthina haiba thabak tawba ngamgadaba matik chaba thamoi sengba madi kathokpagi wakhal senma mihut khanba tangai phade Lisingani Taret ki February mangada Supreme Court na pikhiba wayalamada bot thadadaba miyoi amana lengak aduda wahang hangba natraga maral siba yaroi haiki wayal sina taklibadi miyamna bot soidana thadagadabani haibani miyamna mikhalda matik chaba mihut natraga lusingba khanduna matik chaba Manipur Assembly ama semma ngamlabadi makoina amuk yaifaba Manipur ama purakpa ngamgani haibasi aikoi pumnamak na ningsingsi